Good morning. Ngasi akhoi amuk akhoi class haunaba tawrasi ahanamaktada aina punamakpu taramna okchari. Welcome to my class. Hozik akhoina satharakliba RK Elangbam na iba Phawsarung haiba wari macha aduni. Wari macha asigi ngasi akhoina tawgadoribasi ahum suba saruk habidi part 3 aduga wari macha asigi ngasina aroiba saruksu oigadoribane. Aduna wari macha asi khoina ngarang phawda tawkhribasi akhoigi nahandagi tawribasi lawmi matei manaw tomba amasung tombirei anigi lawphamna law pharakpada makhoigi asa makhoina madudagi phanglakpa poinugi matungda pangthokadaba thabak kaya makhoina tawjaningba makhoigi asa kayagi hozik phawda chatharakli. Masigi marakta makhoigi khungi MLA na har porokpa har dudi makhoina phangdraba aduga phangdraba har dugi damakta senkhai oina piba taraba masi khoigi mamangi class ta yawkhre. Adugi matung tarakpada makhoina khoigi lokshan oina shuriba lopham adugi lawmapu sahardagi laktana kum kangkraba mamagi chahi ani gisu yauna lawgi magi lokshan pigadabani hairamba asina chingba mathang zatharakre. Aduna ngasigi oina amuk makhagi ko akhoi ngasagi lopuduna laaga hairamba madugi matungda khoigi tombana haijaba khara yenaduna saminaba tabani haiba wafam di tabi hidaba madugi matung tarakpaduni ngasigi akhoi wari macha gi nemhoriba sarukshi ai amuk para age explain tora age nakhoi munna taro. Poinu gi purnima numitni labuk punamak mi na pungau ngori. Poinu gi purnima poinu haiba thasi khangi ka khoigi meitei gi akhoi gi tha poinu haiba se lorok thani an hainarini khoigi khoi December gi adwaida ayambana tabani ko aduna poinu gi purnima numitni haiba ko numitse aduna labuk punamakse mi na pungau ngore. Matam amada sangbanaba labuk oirambadu hojikti mullaba sanamachu mankre. Maikei marimag harau tayamna magi lofamda law yainari. Aduna matam amadadi sangbanaba labuk oirambado hojikti lawsing adu mulle aduna sanamachu mankre haibakwa. Maikei marimagta labuki maikei singyengubada harau tayamna magi lofamda law yainari law yaiba ngasagi kaaga khoigi khawraga thamba law singdu phaklong tha dana yairaga faw singdu lawnanabagi hotnabaduni ko khulang isei su tai khulang isei khoigi tan yaudana makhoi amaga awaba pathanabo oina khoigi meitegi seisak amakhakni ko khoigi amana ama awai khamtana sakpa aduni khulang isei kanagumana awa pathabo oina khulang isei saklakpasu tai ko. Asangba faunana ithak ipom horambado mafam ase hojikti miyamgi harau minok na thankre. Aduna matam amada asangba faunana ithak ipom horambado ko asangba faunana ithak ipom hobadona mana ithak ipom horambadu hojikti kaina miyamgi harau minok na thankre. Haidi law lokpunumit ase nungai khraponi madudegi makoina hotnazariba makoina wakriba nungju nungsa timpa kak phai marakta hotnakiba mayamdigi mahaida phanggadoriba numitni. Maduna makoigi asa makoigi aningba pumnamak oigadoribani. Aduna pumnamak miyam pumnamak to aduna yamna harauna makoigi minok tuna thankreba labukto ko. Phaw yerakpagi nungaibana tombasu magi faklongda pairiba phawgi chingdol ado yenglaga harau churami. Tombagi lofam hanadagi yamna phai haidana dum laibaduni aduna phaw mana yerakpagi ko mase nungaire tombasu kaina magi faklong haidi ngasai faklong tharaga phaw se yerini ko aduna faklong da pairiba phawgi chingdol adu yenglaga mana phawgi chingdo phawduna chingmu wangna mana paibado madu yengchiraga harau churami. Mapuning da khalli
asuk yamna pairaba fause imitsina ukidri haidi amukta aduk yamna thokpudo faudo ma amukta ukidri haina mapukningda khanjaraga mana nungaizarame asumna nungaina khalinge sida khanghodana tata gari achoba ama mahaki lofam aduda thauzillaki nahangi lopu aduni tombana ngahaktang mapukningda nungaina khanjarambado mikup phade kwa mana nungaina khalinge cherak asida khanghodana tata gari achoba ama ko magi lofam tana thauzillaki kanagi tata gari magi lopu dugi nahan la ambado ha lo yamna phayam nungaire aduna hanigi lokshan su pigedabani haidana haibala amba magi lopu sahardagi do magi ne bako tata gari thozela ise makhoi nupa mari mangaga sanglaktuna ahal aduna tomba fau lorage ko haram laga ningai muk chawba sangbai amana bora sing aduda fau mayam ado mathang hanjinki adegidi lopudo matomta lagte lopudo tata gari achuba amapura adana magi nupa mari manga loinaraga lakhi aduga tomba fau lorage ko haiba waise hairam laga ningai muk chawba haidi phogumba thamnanaba achuba akhoi gai hani achuba thumokna akhoi phaklakanona bayagumana saba potpai thamnanaba ni ko ningai muk chawba haise sangbai haibase akaknaba akhoi phogi onanabegi chang ama leraga akaknaba adugumba chang ama lepaga saba akhoi payana saba adugumba thumok amani ko aduna mana achuba mana sangbai mana puraido onnaba adu yam chawba sangbai ne bako amana bora sing aduda pho mayam ado mathang hanjin khieba phaklong da leiramba aduk yamba pho ado ukhidre mana ngasai chingdon dongna pairamba mana tombana harauzaba magi awaba kunama koktana madu yengaga nungai jaramba pho mayam ado lopuduna porokpa mi mari manga nupa mari manga duna loina hanjin kidena pho ado ukhidreba phaglong mathak aduda pho maru ama phauba khaklamde aduna phaglong mathak tuda tombagini haidana pho maru amatta khaklamdana loina makborada hanjin kreb aduga phopot manga watliko hairam laga gari thoduna satki pho amatta su khamdraba phaklongduda makhoina cheichupa wana hona zakiba adugi karigumba mamal amatta su lehaudraba aduga lopu aduna phopot manga haidi bora ko khogi sangbai ani na chanba pho pot haide ko sangbai ani ni pho bora amada chanduise adugumba manga watliko hana hairam laga gari do thoduna chatki tombagi labukta lehoriba pho haibabu tombiregi manada chilliba humangna chotlaba pho sarung aduttamak mangaire tombagi asa tombagi aningba mana tawjage khanba mana hotnajabagi mahaido karimata lehodre shupnatagi tombagi labuksida lemhoriba pho haibabu tombiregi manada chilliba humangna awabagi pho yeibegi humangna pungchot chotlaba pho sarung aduttamak ngaihoreba tombireina mathabakta makhut thamladuna yamna pukning nungsina hik kablai tombirei upai leitre makhoigi sujaba gi mamal nungairaba mamang haktangi mamangda chingdon dongna pairamba phosing ado maru amatta lehodre magi lopuna loina puraga satkhare upai leitraba tombirei kanadasu kishu haiba ngamdraba tombirei haifam khangdana mathabakta makut thamduna ma kappa eba mapukning nungsina ma hik launa makhon thokai kablai tomba lori mathakta tapna phamtharami tombasu upai leitre aduna tombase lori mathaktuda ma tapna phamtharami kapliba magi nupibu ashumna themlai nangse nupi mandida ko asi hairaduna manada silliba phosarungdo lowi aduga nungshina chuplame tombagishu tombirebu themnanaba magi manakta
ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯇꯣꯝꯕ ꯇꯞꯅ ꯃꯥꯅ ꯂꯧꯔꯤꯗ ꯐꯝꯊꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯔꯩꯗ ꯅꯪꯁꯦ ꯅꯨꯄꯤ ꯃꯥꯟꯗꯦꯗꯀꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯇꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕ ꯐꯧ ꯆꯔꯣꯡꯗꯣ ꯂꯧꯔꯒ ꯅꯨꯡꯁꯤꯅ ꯆꯨꯞꯂꯝꯃꯦꯕ ꯀꯣ ꯆꯥ ꯑꯁꯤꯗ ꯂꯣꯏꯔꯦ ꯀꯣ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯔꯥꯏꯕꯛ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯗ ꯇꯃꯝꯕ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯃꯝꯕ ꯑꯗꯨꯃꯥꯏ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯇꯣꯝꯕꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯨꯖꯈꯤꯕꯒꯤ ꯀꯔꯤꯒꯨꯝꯕ ꯃꯃꯜ ꯑꯃꯠꯇꯐꯥꯎ ꯃꯥ ꯐꯪꯗ꯭ꯔꯦ ꯃꯁꯤꯗ ꯀꯅꯥꯗ ꯇꯥꯏꯅꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯏꯅꯐꯝ ꯈꯪꯗꯦ ꯇꯣꯝꯕ ꯇꯣꯝꯕꯤꯔꯩꯒꯤ ꯃꯔꯥꯏꯕꯛ ꯋꯥꯗꯅꯇ ꯂꯩꯌꯨ ꯍꯥꯏꯕ ꯏꯁꯣꯔꯅ ꯇꯝꯕ ꯃꯔꯥꯏꯕꯛꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕꯗ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯎꯠꯈ꯭ꯔꯤꯕꯁꯤ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯛꯄꯗ ꯇꯣꯝꯕ ꯇꯣꯝꯕꯤꯔꯩ ꯃꯇꯩ ꯃꯅꯥꯎ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯃꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤ ꯀꯨꯝ ꯀꯥꯡꯗꯅ ꯂꯩꯔꯨꯔꯕ ꯀꯨꯝ ꯀꯥꯡꯕ ꯏꯁꯤꯡ ꯆꯥꯎꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯈꯣꯏꯒꯤ ꯁꯨꯖꯃꯟꯒꯤ ꯃꯍꯩ ꯐꯪꯉꯛꯇ꯭ꯔꯕꯗ ꯍꯟꯗꯛꯀꯤ ꯆꯍꯤ ꯀꯨꯝꯁꯤꯒꯤ ꯆꯍꯤ ꯑꯁꯤꯗ ꯐꯧ ꯐꯕꯁꯤꯗ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯐꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏ ꯅꯨꯡꯉꯥꯏꯖꯈꯤ ꯅꯨꯡꯉꯥꯏꯕꯗꯨꯗ ꯃꯈꯣꯏꯒꯤ ꯂꯥꯏꯔꯕ ꯀꯣꯛꯅꯔꯅꯤ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯀꯌꯥ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨ ꯌꯦꯡꯗꯅ ꯋꯥꯅ ꯁꯨꯖꯗꯅ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇꯗꯤ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕꯗꯣ ꯇꯃꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥ ꯄꯣꯏꯅꯨꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯉꯥꯏꯅꯔꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯧꯔꯛꯈꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯍꯧꯔꯛꯈꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯅ ꯁꯨꯖꯕꯒꯤ ꯐꯧ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯈꯤꯗꯦ ꯁꯨꯞꯅꯇꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯈꯤꯕ ꯐꯧ ꯍꯥꯏꯕꯕꯨ ꯇꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯐꯧ ꯆꯔꯣꯡ ꯑꯗꯨꯃꯛ ꯈꯛꯇꯃꯛ ꯂꯩꯍꯧꯈꯤ ꯑꯗꯨꯅ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯎꯠꯈ꯭ꯔꯤꯕꯁꯤ ꯃꯁꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯜꯂꯤ ꯑꯥꯁꯥ ꯇꯧꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯛꯄ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯅꯝꯕꯔꯗ ꯊꯥꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯨꯛꯀ ꯍꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯇꯥꯛꯀꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯦꯁꯟꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯑꯅꯧꯕ ꯆꯦꯞꯇꯔ ꯑꯃꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯟꯗꯣꯛꯔꯤꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ COVID-19ꯒꯤ ꯂꯥꯏꯆꯠꯇꯒꯤ ꯁꯦꯐ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯣ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯔꯁꯤ